ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯟꯗꯤꯌꯥ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯟꯗꯤꯌꯥ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯍꯦꯜꯂꯛꯂꯤ ꯁꯨꯁꯤꯜ ꯃꯥꯒꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯥ ꯚꯔꯥ ꯑꯃꯗ ꯂꯥꯛꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯇꯝꯂꯤ ꯃꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯚꯔꯥꯗ ꯂꯨꯄꯥ 40 ꯍꯦꯟꯅ ꯆꯪꯕꯅ ꯀꯥ ꯚꯔꯥ ꯑꯃꯗ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯗꯨꯅ ꯀꯥ ꯚꯔꯥ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯀꯥ ꯚꯔꯥ ꯑꯗꯨ ꯌꯧꯔꯕꯗ ꯀꯥ ꯚꯔꯥ ꯑꯗꯨꯕꯨ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯁꯨ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯄꯨꯟꯅ ꯁꯨꯁꯤꯜꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯨꯁꯤꯜꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯁꯨꯁꯤꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯂꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯁꯨꯁꯤꯜ ꯀꯥꯁꯤꯕꯨ ꯅꯪꯕꯨ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯅꯦ ꯊꯣꯏꯅꯗꯤ ꯆꯥꯎꯗꯕꯅꯤ ꯑꯗꯨꯒ ꯑꯃꯝ ꯑꯊꯦꯡꯗ ꯄꯪꯊꯣꯛ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯈꯔ ꯍꯟꯗꯣꯛꯂꯒ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯀꯧꯔꯛꯂꯕꯗꯤ ꯈꯨꯝꯃꯨ ꯂꯥꯛꯎꯅꯨꯀꯣ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯒꯤ ꯃꯄꯥꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯐꯝꯁꯤꯕꯨ ꯃꯣꯏꯒꯤ ꯍꯥꯏꯅꯕꯤ ꯒꯥꯏꯗꯨꯕꯨ ꯇꯧꯕ꯭ꯔꯅꯦ ꯑꯣꯖꯥ ꯍꯥꯏꯅꯕꯤ ꯇꯧꯗꯕ ꯃꯐꯝꯕꯨ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯂꯥꯏꯒꯤ ꯃꯔꯝꯅꯤ ꯂꯥꯏꯔꯝꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯊꯩꯗꯣꯛꯂꯒ ꯌꯥꯅꯕ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯍꯥꯏꯍꯧꯕꯒꯤ ꯋꯥꯅꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯀꯥꯁꯤꯗ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯗꯁꯨ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯈꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯨꯁꯤꯜ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯉꯥꯛꯅ ꯂꯩꯌꯨꯀꯣ ꯅꯣꯏꯅ ꯂꯩꯕ ꯀꯤꯔꯒ ꯍꯟꯖꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯟꯕꯒꯤꯗꯤ ꯍꯟꯖꯔꯔꯣꯏ ꯍꯥꯟꯅꯁꯨ ꯃꯤ ꯂꯩꯈ꯭ꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏ ꯁꯨꯁꯤꯜ ꯄꯥꯕꯨꯡ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯐꯖꯅ ꯂꯩꯔꯣ ꯅꯪ ꯀꯀꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯦꯗꯅ ꯑꯃꯝ ꯑꯊꯦꯡꯗ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯨꯁꯤꯜꯒꯤ ꯃꯄꯥ ꯑꯃꯗꯤ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯨꯁꯤꯜ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯕ ꯃꯤꯅ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯃꯤꯅ ꯑꯀꯤꯕ ꯊꯕꯛ ꯑꯗꯨꯗ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯂꯥꯏꯕꯨ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯈꯟꯗꯨꯅꯁꯨ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯃꯄꯥ ꯍꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯨꯝ ꯑꯃꯒꯤ ꯃꯊꯛ ꯊꯪꯕ ꯗꯂꯥꯟꯗꯅꯤ ꯀꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯨꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯗꯨ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯃ ꯊꯝꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯍꯥꯏꯔꯤꯕ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯥꯞꯅꯩ ꯌꯦꯡꯕꯗꯕꯨꯗꯤ ꯎꯅꯩ ꯍꯥꯏꯕꯕꯨ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯇꯥꯏ ꯂꯥꯜꯂꯒ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯤꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯐꯅ ꯆꯥꯎꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯦꯡꯅ ꯑꯁꯨꯝ ꯃꯃꯥꯏ ꯂꯩꯔꯛꯄꯗ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯃꯈꯥ ꯊꯪꯕ ꯑꯗꯣꯝꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯌꯨꯝꯕꯨꯅ ꯍꯥꯏꯔꯝꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨ ꯎꯔꯦ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨ ꯂꯝꯕꯤ ꯑꯃꯒꯤ ꯃꯄꯥꯜꯗ ꯍꯧꯕꯅꯤ ꯕꯣꯔꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯑꯆꯧꯕ ꯂꯧꯀꯣꯜ ꯑꯃꯁꯨ ꯂꯩ ꯂꯧꯀꯣꯜ ꯑꯃꯗꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯇꯥꯏꯅꯐꯝꯗ ꯍꯧꯔꯤꯕꯅꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨ ꯂꯧꯀꯣꯜꯒꯤ ꯃꯊꯪꯗ ꯕꯣꯔꯣꯏ ꯄꯥꯝꯕꯤꯒꯤ ꯃꯊꯪꯗ ꯂꯝꯕꯤꯒꯤ ꯃꯊꯪꯗ ꯈꯔ ꯆꯠꯂꯒ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃꯗꯤ ꯁꯨꯁꯤꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯍꯤꯡꯈꯣꯜ ꯑꯃ ꯂꯩ
हिंखोल अदु मना मसिंगदि कया हौदि अदुबु नापीदि मरांग कायना हौई कनागुंबा अमाइबना लाइसोन तिनसोन तौरमदाइदा लाइगी पोलम थिरकपदा हिंखोल अदुदा चंगलबदि पोलम अयाम्बा फंगदबा माली अदुगा अमरोमदा सुसिलना लैरिबा युम अदुगी अकोइबदा नोंपोक नोंचुप अवांगना चिंबदा उवा यामना हौई अदुना मफमदु उरुम वरुम ओइनसु तौई यामना सुचिई सुसिलना लैरिबा का अदुगा थंगना का खरसु लै अदुबु मीदी अमत्ता लैते युम्बुना हानना ममांग थक्ता हाइखिबदा नुमित खरनि लैरबदि अतोपा मी खरसु लाक्लगनि हाइना हाइखिबदि लै असुमना सुसिलदु अकोइबा अदुदा कोयेंग येंगलमलगा महाक मागी का अदुदा अमुक संगक्ले महांगा लैरिबा का अदुदगी मखा पांगना लैरिबा थोंनाव अदु हांगदोकपदा ngasai mana ukiba boroi pambi ado phajana adum uba phangi masidagi susil tawpham khangraduna magi poi ama lokthok mana uriba boroi pambi yadubu yekpa hori susil lai yekpa yamna haiba mana ukiba saktam amabu yamna mana yekpa ngamba nupa masa ama oibana boroi pambi ado yamna phajana yeklami asumna mahak lai yekpa loraga माने युमदगी पोरकपा सेंग अमदी इंजांग नापी मना मसिंग खरा थोंग थाकलगा साननबा तौरी असुमना मतमदु हौख्रे नुमित्तुगी नुमिदांगदु महाक चाक चाबा तुकलगा युमदगी वाना लाकपना तुमनिंगलकलदुना फामुंगदा संगदुना तुमख्रे मसिदगी महाक का अदुदा लैरिबा टेबल अदुदा लाइरिक अमा थमलगा चौकरी अमदा फमलगा लाइरिक पारी महाकना असुमना लाइरिक पारिंगै माना लैरिबा का अदु तमना स्टियर दगी कनागुंबा अमा करकपगी मखोल ताखी मरुदा महाकना युम्बु ओइरंगनी हाइना खंदुना थवा सादना लैथोई असुमना खोंजल अदु तारंबदगी मागी कागी थोंग मनाक अदो यौबगा सब लेपख्रे अदुगा थोंग अदुदा कोक कोक थिंदुना इबुंगो सुसिल नंगु तुमलब्रो हाइना कौरई मदुदा सुसिलना तुमद्रिये काका हाइना खुमलगा माना फमलिबा चौकरी अदुदगी हौगलक्लगा थोंग अदु हांगी मसिदगी युम्बु अदु का अदुदा चंगक्लगा लाइरिक पारम लिब्रो नंगबो आ पाव पाव आ कन्न होनो यामना थेंगनसु पारनुदा को फरे फरे नंग काका मुक चलगे को असी हाइरमलगा युम्बु अदु चटख्रे मसिदगी सुसिलसु का अदो थोंग लोन सिंदुना मागी चौकरी अदुदा लाइरिक पाहौरी असुमना महांगना लाइरिक असुम पारंबदगी वाखल अमा खंगलाक लाई हाइस करिनोने ngasai kakana lakpadadi lakpagi makhol tabani aduga hojik kakana satkhibadana satkhibagi makhol tadribasina karige hojik laambadubu kakadu natraba jalane asumna khallaga susilna pung yengki matamduda numidangi pung 13 helamle maduda susildu famlam badagi phuk hogatli aduga mapanda parap thorakle aduga istiar aduda yengi adubu kanasu leiba ukidi masidagi susilna mana khanjil ludabadagi yumbu aduna satkibagi khonjal adu tadabu oiramngani haina khanki masidagi mahak magi kada amuk laktuna ka adugi thong ado lonsilli aduga saukri aduda phamthraga lei maduda mahakna ngasai yekiba boroi pambi ado ukhi boroi pambi yekpa semai adu mahakna segairaga magi lairik thamliba table adugi phaglangda thielaga thamkibani maram aduna susilna irai laina ayekpa boroi pambi ado ukibani adubu boroi pambi ge ayekpa saktam adu ubada susildi ngakpana loiri boroi adugi makhongda kanagumba nupi ama phamlaga leiba ado susilna uri ngasai mahakna yekpadadi nupi ado yaukidabani adubu nupi ama yauram basida mahak kibasu phauklami masidagi mahakna sena adubu phaklangdagi lauthoklaga segai khi adubu angakpadi sena ado segai bada I mayamama leimaida tarakle masidagi susildu tawpham khangraduna I sing adu leithoke haiduna magi big adudagi tawel lauthoknanaba big adu hangdokpada ina pungtai tairaba mamitna iraw launa panglaba nupi amagi akakpa makok ama yauduna leiramle madu ubada susil kanna lauraga phamungda longna hogalai asumna
ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯂꯤ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯈꯟꯖꯩ ꯏꯁ ꯃꯪ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯗꯅ ꯏꯁ ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯨꯝꯅ ꯁꯨꯁꯤꯜꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯁꯨꯁꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯥꯏꯗꯣ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯀꯨꯝꯊꯔꯒ ꯉꯁꯥꯏ ꯃꯥꯅ ꯌꯦꯛꯈꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯣ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯕꯣꯔꯣꯏ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯥꯅ ꯌꯦꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯀꯣꯛ ꯀꯣꯛ ꯑꯗꯨꯝ ꯊꯤꯜꯂꯤ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯗꯨ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯊꯣꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ ꯃꯗꯨꯗ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯀꯨꯆꯨ ꯉꯧꯕꯤ ꯐꯅꯦꯛ ꯍꯪꯒꯥꯝꯄꯥꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯁꯨꯁꯤꯜꯅ ꯍꯥꯏ ꯀꯅꯥꯅꯣ ꯅꯪꯗꯤ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯕꯗ ꯑꯗꯣꯝꯗ ꯀꯌꯥꯝꯅ ꯀꯥꯏꯔꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯆꯪꯂꯛꯎ ꯍꯥꯏꯅ ꯀꯧꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯁꯨꯁꯤꯜꯅ ꯐꯃꯨꯡꯗ ꯐꯝꯂꯤ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯅꯪ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯦ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯑꯩꯕꯨ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯐꯥꯔꯒ ꯍꯥꯠꯅꯕꯒꯤ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯃꯈꯥꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯃꯊꯛꯀꯤ ꯀꯥꯁꯤꯗ ꯃꯩ ꯊꯥꯟꯕ ꯎꯕꯗꯒꯤ ꯀꯥꯁꯤꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯐꯔꯦ ꯉꯁꯤ ꯑꯁꯤꯃ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯣ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯒꯦꯀꯣ ꯊꯤꯟꯕꯤꯒꯅꯣ ꯑꯩ ꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯒꯦꯕ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯣꯏ ꯅꯪꯕꯨ ꯉꯧꯔꯤ ꯉꯧꯔꯤꯒꯁꯨ ꯇꯧꯕ꯭ꯔꯣ ꯅꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯃꯐꯝꯁꯦ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦ ꯈꯪꯉꯕ ꯃꯁꯛ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯍꯜꯂꯔꯣꯏ ꯀꯥꯏꯅ ꯁꯤꯅꯤꯡꯉꯦꯍꯦ ꯑꯩꯗꯤ ꯁꯤꯗꯣꯏ ꯁꯔꯨꯛ ꯑꯩꯒ ꯁꯨꯝ ꯂꯩꯃꯤꯟꯅꯁꯦꯕ ꯀꯣ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯉꯥꯎꯏꯗꯅ ꯍꯥꯏ ꯂꯥꯛꯑꯣ ꯅꯪꯅ ꯊꯣꯛꯄ ꯀꯅꯥꯗꯣꯅꯣꯃ ꯆꯠꯈ꯭ꯔꯣ ꯂꯥꯛꯑꯣ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔ ꯆꯠꯂꯒ ꯌꯨꯝ ꯈꯔ ꯇꯥꯕꯅꯤ ꯑꯗꯨꯗ ꯆꯪꯉꯣ ꯆꯠꯂꯣ ꯐꯔꯦ ꯐꯔꯦ ꯑꯩꯅꯦ ꯑꯩꯕꯨ ꯇꯥꯟꯅꯔꯛꯏꯕ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯁꯤꯖꯔꯨꯔꯒꯦ ꯑꯩ ꯍꯟꯗꯣꯛꯎꯁꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯍꯩ ꯀꯩꯅꯣꯅꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯆꯪꯉꯛꯑꯣ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯁꯟꯙ꯭ꯌꯥ ꯀꯧꯏ ꯑꯗꯨ ꯅꯪꯒꯤꯗꯤ ꯑꯩꯒꯤꯅ ꯁꯨꯁꯤꯜ ꯑꯗꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯁꯟꯙ꯭ꯌꯥꯕꯣ ꯑꯁ ꯑꯗꯨ ꯈꯪꯉꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯦ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯅꯪ ꯃꯈꯥꯗ ꯇꯨꯝꯃꯣ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯒꯦ ꯀꯣ ꯁꯥꯎꯅꯣꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯙ꯭ꯌꯥꯗꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯁꯨꯁꯤꯜ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯂꯩꯃꯥꯏꯗ ꯐꯛ ꯊꯥꯗꯨꯅ ꯍꯤꯞꯊꯩ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯤꯔ ꯂꯥꯏꯔ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯊꯥꯖꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯍꯥꯏ ꯀꯩ ꯈꯜꯂꯤꯅꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯁꯨꯁꯤꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏꯍꯦ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯗꯨ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯈꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯗꯨ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯔ ꯑꯣꯏꯔꯝꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯔꯒ ꯁꯨꯁꯤꯜꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯇ꯭ꯌꯨꯁꯟ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯊꯥ ꯑꯃꯗ ꯀꯌꯥꯔꯛ ꯇꯧꯏ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯔꯤꯒꯤ ꯊꯥꯅꯣ ꯅꯨꯡꯇꯤꯒꯤ ꯇꯧꯏꯅ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯀꯅꯥꯁꯨ ꯂꯥꯛꯇꯦꯅ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯉꯔꯥꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅꯦ ꯑꯄꯪ ꯑꯗꯨꯅ ꯁꯨꯇꯤ ꯊꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯋꯥ ꯅꯣꯛꯏ
ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄꯤ ꯅꯨꯄꯤ ꯑꯃ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯟꯙ꯭ꯌꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯊꯛꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯗꯤ ꯂꯩꯔꯝꯈꯤꯗꯦ ꯁꯨꯁꯤꯜꯅ ꯀꯥ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯃꯗꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄꯤ ꯐꯅꯦꯛ ꯍꯪꯒꯄꯥꯜ ꯁꯦꯠꯄꯤ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯗꯨ ꯎꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯎꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯦ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯅ ꯌꯥꯝꯅ ꯀꯟꯅ ꯁꯟꯙ꯭ꯌꯥ ꯁꯟꯙ꯭ꯌꯥ ꯍꯥꯏꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯕꯣꯔꯣꯏ ꯃꯈꯣꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯅ ꯗꯂꯥꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯕꯣꯔꯣꯏ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯀꯀꯥ ꯑꯗꯨꯅ ꯍꯥꯏ ꯁꯨꯁꯤꯜ ꯀꯗꯥꯏꯗꯅꯣ ꯀꯩꯗꯧꯔꯦ ꯍꯣꯕꯤ ꯆꯦꯜꯂꯤꯕꯗꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯏꯄꯥ ꯄꯥꯈꯠꯅ ꯀꯀꯥ ꯉꯔꯥꯡ ꯁꯟꯙ꯭ꯌꯥꯒ ꯑꯩꯒꯤ ꯀꯥꯗ ꯂꯩꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩ ꯇꯥꯟꯅꯒꯦ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜꯗꯨ ꯕꯣꯔꯣꯏ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏ ꯁꯨꯁꯤꯜ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜꯕꯨ ꯌꯨꯝꯕꯨ ꯑꯗꯨꯅ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯔꯛꯏ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯤ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯀꯀꯥ ꯁꯟꯙ꯭ꯌꯥꯗꯨ ꯀꯀꯥ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯈꯪꯉꯤ ꯃꯍꯥꯛ ꯉꯁꯤꯗꯒꯤ ꯆꯍꯤ 8 ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯁꯟꯙ꯭ꯌꯥ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯅ ꯃꯗꯨꯗ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯀꯀꯥ ꯆꯠꯀꯅꯤ ꯍꯣ ꯐꯔꯦ ꯆꯠꯂꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯃꯤꯗꯥꯡꯗ ꯊꯣꯡ ꯍꯥꯡꯒꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯍꯥꯡꯉꯣꯏꯅꯣꯅꯦ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯀꯧꯔꯛꯑꯁꯨ ꯏꯄꯥꯅ ꯀꯧꯔꯛꯑꯁꯨ ꯑꯩꯅ ꯀꯧꯔꯛꯑꯁꯨ ꯊꯣꯡ ꯍꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯍꯣꯏ ꯀꯀꯥ ꯑꯩ ꯉꯔꯥꯡꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯍꯣꯏꯅꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯑꯗꯨ ꯍꯟꯈ꯭ꯔꯦ ꯁꯨꯁꯤꯜꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯁꯨꯁꯤꯜ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯊꯥꯖꯕ ꯏꯉꯝ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯥꯎꯕ ꯇꯨꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯁꯤꯜꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯊꯥꯖꯔꯝꯗꯦ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯁꯨ ꯑꯌꯨꯛꯀꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯊꯣꯡꯂꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯂꯝꯕꯤꯗ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯎꯕꯒ ꯃꯁꯥꯗ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯨꯟꯅꯁꯨ ꯌꯦꯡꯈꯤ ꯑꯁꯨꯝꯅ ꯁꯨꯁꯤꯜꯗꯨ ꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁ꯭ꯀꯨꯜꯗ ꯆꯪꯗꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯈ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯁꯨꯁꯤꯜꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯆꯦꯃꯥꯏ ꯑꯃꯗ ꯌꯦꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯌꯦꯡꯍꯜꯂꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏ ꯃꯇꯥ ꯁꯤꯗꯤ ꯄꯨꯔꯥ ꯂꯥꯏꯗ ꯂꯥꯏꯅꯤ ꯀꯣꯏꯁꯟ ꯂꯣꯏꯕꯣ ꯃꯤꯗꯤꯅꯦ ꯃꯟꯇ꯭ꯔ ꯁꯣꯟꯗꯅ ꯀꯧꯊꯣꯛꯅꯔꯤꯕꯅꯤ ꯍꯤꯛꯀꯛꯀ ꯍꯥꯁꯃꯨꯂꯥ ꯁꯛꯍꯦꯟꯕꯤ ꯍꯥꯏꯗꯅ ꯀꯧꯊꯣꯛꯅꯔꯤꯕꯅꯤꯅꯦ ꯑꯦꯔꯥ ꯕꯤꯀꯝ ꯃꯟꯇ꯭ꯔꯗꯨ ꯁꯣꯏꯔꯦꯗ ꯀꯗꯥꯏꯗꯒꯤ ꯍꯥꯁꯃꯨꯂꯥꯅꯣ ꯍꯪꯒꯥꯃꯨꯂꯥ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯋꯥ ꯑꯃꯨꯛ ꯅꯣꯛꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯅꯅꯕ ꯍꯣꯠꯅꯧ ꯃꯗꯨꯗ ꯄꯥꯏꯕ ꯁꯣꯛꯄ ꯌꯥꯔꯕꯗꯤ ꯂꯥꯏ ꯅꯠꯇ꯭ꯔꯦ ꯃꯤꯅꯤ ꯐꯥꯍꯧꯔ ꯃꯇꯥꯎ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯖꯤꯜꯂꯛꯄ ꯑꯗꯨꯗ ꯁꯨꯁꯤꯜꯗꯣ ꯀꯤꯔꯝꯕ ꯑꯗꯨ ꯈꯔꯗꯤ ꯐꯥꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯃꯇꯝ ꯂꯣꯏꯗꯨꯅ ꯁꯨꯁꯤꯜꯗꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ